ꯐꯣꯝ ꯆꯠꯂꯛꯀꯦꯕ ꯌꯥꯝ ꯂꯥꯛꯐꯝꯒꯥꯏꯗ ꯇꯧꯔꯛꯀꯅ ꯐꯣꯝ ꯆꯠꯂꯛꯀꯦꯕꯀꯣ ꯅꯪꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯅ ꯍꯧꯔꯝꯅꯤꯅ ꯍꯧꯕ ꯍꯧ ꯀꯩꯅꯣ ꯈꯪꯕ ꯁꯣꯔꯤ ꯁꯛꯇꯤꯃꯥ ꯕꯣꯝꯅꯦ ꯃꯥ ꯍꯨꯃꯥꯡꯗꯣ ꯂꯣꯏꯔꯦ ꯑꯩꯕ ꯌꯨ ꯊꯛꯄ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯂꯪꯉ ꯄꯥꯏꯁꯤꯜꯂꯛꯄ ꯊꯣꯡꯕ ꯅꯨꯃꯤꯠꯇꯤ ꯀꯃꯥꯏꯅ ꯆꯥꯅꯤ ꯍꯥꯏ ꯀꯣꯜꯀꯇꯥ ꯑꯣꯛꯀ ꯃꯅꯤꯄꯨꯔꯒꯤ ꯑꯣꯛꯀꯁꯦ ꯑꯗꯨꯝ ꯈꯦꯠꯅꯩꯀꯣ ꯑꯩ ꯁꯤꯅ ꯍꯥꯎꯕꯩꯅꯤ ꯁꯤꯅ ꯍꯥꯎꯕ꯭ꯔꯥ ꯑꯥꯒꯤꯗꯤ ꯃꯇꯨ ꯌꯥꯝ ꯌꯥꯎꯏꯅ ꯇꯨꯈꯣꯡꯒ ꯌꯥꯝ ꯆꯥꯎꯋꯦꯕ ꯌꯥꯎꯗꯕꯁꯨ ꯌꯥꯎꯕꯅꯤ ꯇꯨꯈꯣꯡꯒꯩꯗꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯁꯥꯏꯗ ꯊꯣꯛꯍꯜꯂꯝꯕꯤꯗ ꯁꯤꯗ ꯅꯥꯀꯟꯗ ꯍꯥꯎꯋꯦ ꯌꯥꯝꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯍꯣꯡꯈ꯭ꯔꯒ ꯍꯥꯎꯕꯅ ꯑꯩꯈꯛꯇ ꯑꯃ ꯂꯩꯔꯤꯌꯦ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯃꯤ ꯃꯈꯜ ꯃꯈꯜꯅꯤꯗꯅ ꯂꯤꯛꯀꯨꯝꯕ ꯁꯤꯒꯅꯣ ꯌꯥꯝ ꯐꯠꯇꯦ ꯀꯣꯜꯀꯇꯥ ꯑꯗꯨꯅ ꯐꯖꯅꯁꯨ ꯀꯥꯝꯊꯠꯄ ꯌꯥꯔꯦ ꯀꯨꯀꯔ 10-10 ꯀꯥꯝꯈ꯭ꯔꯕꯅꯤ ꯁꯣꯔꯤ ꯁꯛꯇꯤꯃꯥ ꯃꯥ ꯉꯥꯛꯄꯤꯔꯦ ꯌꯥꯔꯦ ꯑꯇꯣꯞꯄ ꯉꯥꯛꯇꯕ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯕ ꯃꯁꯦꯟ ꯉꯥꯛꯅꯔꯦ ꯕꯥꯏ ꯕꯥꯏ ꯂꯣꯏꯅ ꯁꯨꯔꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯑꯥꯐꯇꯔ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯈꯨꯠ ꯍꯥꯝꯕ ꯈꯔ ꯊꯥꯡꯊꯔꯒꯦꯁꯦ ꯑꯗꯨꯗꯤ ꯏꯃꯥ ꯀꯥꯝꯊꯣꯔꯛꯇꯅꯀꯣ ꯁꯤꯒꯨꯝꯕ ꯍꯥꯡ ꯅꯤꯛꯀꯅꯨ ꯅꯪ ꯁꯤ ꯍꯥꯟꯅ ꯊꯛꯇꯣꯏꯔꯣ ꯁꯨꯝ ꯍꯩꯔꯣ ꯍꯣꯔꯦꯟ ꯄꯨꯛ ꯊꯜꯂꯛꯑꯗꯤ ꯑꯩ ꯆꯥꯕ ꯇꯣꯛꯀꯦ ꯉꯝꯃꯛꯇ꯭ꯔꯗꯤ ꯊꯛꯇꯣꯛꯀꯦ ꯁꯤꯗ ꯍꯩꯔꯒꯦ ꯌꯥꯝꯗꯤ ꯍꯩꯔꯛꯑꯅꯨ ꯌꯥꯝꯃꯦ ꯌꯥꯝꯅ ꯉꯝꯅꯤꯗ ꯀꯣꯀꯥ ꯀꯣꯂꯥꯅꯤꯀꯣ ꯀꯩꯝ ꯅꯠꯇꯦ ꯃꯌꯥꯝ ꯑꯉꯥꯡꯕꯅꯤ ꯀꯥꯏꯅ ꯇꯧꯕꯤꯔꯛꯀꯅꯤ ꯃꯤ ꯃꯌꯥꯝ ꯊꯛꯅꯩꯗꯨꯗꯤ ꯑꯗꯨꯕꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯩꯈꯣꯏ ꯅꯣꯡ ꯐꯥꯗꯣꯛꯀꯨꯝꯕ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯖꯔꯛꯀꯅꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯥ ꯃꯍꯤ ꯃꯍꯤ ꯌꯥꯔꯦ ꯍꯥꯞꯄꯛꯀꯅꯨ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯃꯍꯤ ꯍꯥꯞꯀꯦ ꯉꯝꯗꯕ ꯅꯪ ꯃꯌꯥꯝꯗꯣ ꯁꯂꯥꯠꯇꯣ ꯈꯤꯇꯪ ꯍꯥꯞꯄꯤꯔꯣ ꯁꯣꯝꯗ ꯉꯝꯗ꯭ꯔꯕ ꯃꯌꯥꯝꯗꯣ ꯉꯝꯅꯤ ꯉꯁꯥꯏ ꯃꯣꯔꯣꯛ ꯃꯍꯤ ꯊꯥꯛꯈꯤꯅꯤ ꯑꯣꯛꯁꯥ ꯆꯥꯔꯒꯦ ꯉꯁꯤ ꯃꯌꯥꯝꯅ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯗ ꯑꯩꯈꯣꯏꯗꯤ ꯍꯥꯏ ꯃꯌꯥꯝ ꯅꯪ ꯐꯣꯟꯁꯤꯗ ꯂꯥꯛꯑꯦ ꯂꯥꯛꯍꯨꯝ ꯑꯌꯣ ꯁꯥꯒꯠꯂꯛꯑꯦ ꯍꯥꯎꯕ꯭ꯔꯥ ꯀꯩ ꯈꯨꯖꯥꯅꯣ ꯃꯄꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯥ ꯍꯧꯅꯕ꯭ꯔꯣ ꯆꯥꯁꯤꯜꯂꯣ ꯆꯣꯠ ꯆꯣꯠ ꯂꯥꯎꯅ ꯑꯩ ꯆꯝꯄ꯭ꯔꯥꯒ ꯁꯨꯝꯕꯁꯨ ꯆꯥꯈꯤꯅꯤ ꯀꯥꯟꯗꯔꯤꯁꯤꯅ ꯕꯤꯠꯔꯨꯠꯁꯦ ꯉꯥꯍꯤꯡ ꯅꯝꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯑꯩꯅ ꯍꯩꯅꯩ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯩꯅꯗꯕ ꯃꯤꯅꯗꯤ ꯍꯩꯅꯗꯕꯅꯦ ꯍꯩꯅꯕ ꯃꯤꯅꯗꯤ ꯀꯩꯁꯨꯝ ꯇꯧꯗꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯊꯦꯜꯗꯤ ꯀꯩꯝ ꯍꯥꯏꯔꯝꯗꯦ ꯑꯣꯛꯁꯥꯅꯦ ꯑꯗꯨꯅ ꯄꯥꯟ ꯏꯔꯣꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯃ ꯁꯂꯥꯠ ꯑꯃꯒ ꯑꯄꯥꯝꯕ ꯐꯪꯉꯦ ꯆꯥꯁꯤꯜꯂꯣ ꯑꯈꯥꯕ ꯑꯃ ꯌꯥꯎꯔꯤ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯆꯦꯂꯦꯟꯖꯀꯨꯝꯕ ꯁꯥꯀꯠꯀꯦ ꯇꯧꯋꯦ ꯆꯥꯛ ꯆꯥꯕ ꯋꯥ ꯉꯥꯡꯕꯁꯦ ꯆꯦꯂꯦꯟꯖ ꯅꯪ ꯆꯦꯂꯦꯟꯖ ꯇꯧ ꯉꯝꯗꯔꯥ ꯆꯦꯂꯦꯟꯖ ꯇꯧꯕꯒꯨꯝꯕꯗꯤ ꯉꯝꯃꯣꯏꯗ ꯊꯔꯣꯏꯗꯤ ꯇꯧꯁꯦ ꯇꯞꯅ ꯇꯞꯅ ꯆꯥꯗꯕꯤꯗꯅ ꯆꯨꯔ ꯆꯨꯞꯄ ꯃꯤ ꯑꯃꯅ ꯀꯌꯥ ꯆꯨꯞꯄ ꯉꯝꯅꯒꯦ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯏꯟꯁꯥꯡ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯃꯥ ꯍꯣꯡꯉꯦ ꯅꯣꯏ ꯅꯠꯇꯦ ꯉꯥꯏꯈꯣ ꯅꯪ ꯍꯥꯏꯔꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯑꯁ ꯅꯕꯥꯅꯤ ꯈꯨꯆꯥ ꯑꯗꯨꯗꯤ ꯀꯥꯏꯅꯀꯣ ꯑꯩꯈꯣꯏꯗꯤ ꯊꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯒꯦꯅ ꯊꯣꯛꯂꯛꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯁꯤꯗꯀꯣ ꯆꯥꯃꯤꯟꯅꯈꯤꯕ ꯁꯤꯒꯨꯝꯕꯁꯦ ꯀꯣꯟꯅ ꯌꯦꯡꯉꯗꯤ ꯅꯨꯡꯁꯤꯗꯣꯏꯅꯦꯕ ꯍꯌꯦꯡꯋꯥꯏꯒ ꯌꯦꯡꯉꯗꯤ ꯍꯅꯨꯔꯀꯥꯟꯗꯒ ꯌꯦꯡꯉꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯅꯨꯡꯁꯤꯗꯣꯏꯅꯦꯕ ꯍꯅꯨꯕ ꯅꯠꯇꯤꯌꯦ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗ ꯌꯦꯡꯉꯣꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯗꯣꯏꯅꯦ ꯈꯪꯕ꯭ꯔꯥ ꯂꯥꯞꯅꯈꯤꯗꯣꯏꯅꯦꯕ ꯂꯣꯏꯅ ꯁꯤ ꯄꯨꯜꯂꯤꯁꯤ ꯀꯨꯏꯅꯁꯨ ꯄꯨꯜꯂꯔꯣꯏ ꯑꯃꯃꯝ ꯆꯠꯅꯈꯤ ꯊꯥꯏꯅꯗꯤ ꯃꯌꯥꯝ ꯄꯨꯜꯂꯝꯃꯦ ꯂꯣꯏ ꯆꯠꯅꯈꯤꯕꯗ ꯍꯧꯖꯤꯛꯇꯤ ꯀꯨꯏꯔꯕꯅꯤꯅ ꯃꯥꯏ ꯃꯥꯏ ꯂꯣꯏꯅ ꯉꯝꯅꯕ ꯌꯨꯝ ꯄꯥꯟꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯇꯕꯁꯤ ꯈꯛꯇꯅꯦ ꯄꯥꯟꯗ꯭ꯔꯤꯁꯦ ꯑꯇꯣꯞꯄ ꯂꯣꯏ ꯃꯥꯏ ꯃꯥꯏ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯅꯤꯅ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯃꯦꯃꯣꯔꯤ ꯑꯃ ꯊꯝꯍꯧꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯒꯗꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛ ꯑꯣꯏꯔꯣ
เดี๋ยวผมเอามา비비ꯔꯕꯅꯤ나 지금만 메모리 담나봐봐 많이 좀 닦아주려면 닦아라키니만 หมูบางที่ตัวนี้เต่าเลยสิกว่า 음 มีในยิงดำเนี่ยมันหมูบางจ้ะ 그래도 미는 파전나가 짜봐도 못 이행인가 บ้านที่จ่าย 많이 보자 이제 좀 마락마락다 이것이 하고 보자 이제 가야 밖에 좀 떠오르라 ผ่านี่ก็ตั้งไงบ้านที่ได้มีนั่นตัวแบบ 다니 เผาฟ้าแล้ว 다 이제 깡소이 동무서 짜락하니 왜 짜락하니 아니 나도 좀 지금 우리가 거의 시작이나 좀 짜잘하다 짜면 그냥 좋을 거야 막 저, 와리 왔다 좀เชียงรายแล้วจ้าๆแล้วว่าอย่างเงาพัดเจ็บคุณเด็กขี้ใบยาวอยู่พัสดุอย่างนั้นเดี๋ยวรีบไปจากผมจะเราจ่ายอะไรเคยเรานั่งไก่น้ำพังเลยฮะ อันนี้หัน ไม่ ค ใช่ รับ จะหาเพื่อน ผมจะละเก็บ ยำของงานจะเต่าก็ได้ ผมจะละเก็บก่อน พี่น่ะสิอัมปัมบะอังงามสิอัมปัมบะอันน่ะสิอัมปัมบะดูกะชาอามากีชาเดซุโดยนั้นมาข้างหน้าบ้านไม่ยามน่ะดูกิมันมีดูแค่นี้ก่อน ไม่น่าหายไปใกล้นึกพี่จะปามบะงามปาม พี่ บะ อัง ซาง า บะ ม ได้กี่ ซาบะได้ซุซาบะได้นี่มากกว่าพี่อังงางอันอะไรกี่ ชา นาทีพิเศษบะได้นี่มากกว่ามันมีไอ้ให้ละเก็บกว่ามากับมันนี่จัดมาน่ะบะเป็นนี่แม่นมันจะสุดได้อีกกว่าแล้วก็มีได้บ่บะ มันนี่ปุรีกิสเบสต์ 많이 들으셨다. 너 이거 나오람더니 나서 야들이 강기 같아. 너 이건 너 나오람더니 아싸 누워 이래 가이랬더니 ชามาเลยดีนะเตี้ย 나한테 해. 미리 좀 하이 사모로. ข้างเดียวยามเลยได้นั่งหายตัวกันแต่ข้างเดียวแต่ไม่ยามได้ก็เป็นได้เราหาย 너 사람들. หายอยู่แต่ข้างเดียวทว่าเนี่ยคนละเดียวไปหนองคันนี้มั่งข้างเดียวนะ 혹시 마민 씨가 만나더니 봐봐. อันนี้ข้างใจดูเดียว 이제 괜찮아 마민 씨가 만나더니 봐. 괜찮아 마민 จัง 씨가 มาไม่ให้เจ็บกันอะไรแบบเยอะปั๊มบีจ้ะ 밤비 씨. 야, 아이. 우 왜냐 하려게. 우 밤비냐. 우 밤비. กูปั๊มเบี้ย 우 밤비. 짜봐야 봐. 이거라 짜수야 봐. 내비 맞아 되게 짜야. ข้างเดียวลำมาก็ตะมันนะเด้มันมีมาทักกูสุ 우리 비슷한 마민이 엄청 있더라. 나만 가나라. 가만히 봐. 그냥 가나 봐. 먹자. ต้องมันนู่นค่ะ 응? 짜라. 짜라. 그거만 강자가. 할라. 짜면 คันนิ่งได้จ้าได้ไงล่ะ no tension 이제 깬 할거 하나. นั่งมาให้พี่รอ 그럼 말라와. 우리 뭐 사야 사. 짜. นั่งกับตัวไม้พี่รอจ้าที่เราคุมมาเลยอ่ะไอ้ฉลามจะพี่รอ 뻔히 필요할 거야. รู้เนี่ยพี่รอไม่จ้าไว้ได้เลย 그러고 자기 그 햄다. นั่นคือปากคงดอกคงพี่เขาจะไอ้ทุกครั้งเดียว 우tum 강브라 우tum. 우tum. นั่งแต่ค่อยทำงานกับเขาเริ่มนี้เขาบอกจะเกี่ยวกับไม่ทราบเลยรวมเป็นอะไรกันชูดีจ้ะ 이런 바사야 엔 하이는 건다 강수자야 이런 อุ 바사야. ตุเลยบรอ 우tum과 뭐 우제 내두디. อุตุม 호아. อุตุพี่เขาเลยครั้ง 나도 อุตุเลย 우tum บรอ 거부 찍라 레이나. อุตุม 우tum. 제플라나 갔다. 이제 이제 농민도 우tum 거자. 농민도 오만. โอ้ไม่ยังอันจะให้อุทงยิงอุทุมกันมาเนี่ยอุทุมอุเจปุกกระลำมันหน่อยบ่ 아이 딜라이 버니 우tum. 안가. เดี๋ยวไม่ใช่ไอ้ครั้งเดียวแบบ 우tum 뚱뚱가 아니 사이 상 거기 있던 다 삐리 사이가 하기 되는데 나 와이 사이 น้องมีนั่นแต่แบบอุทุมไหนแบบ 우tum. ไอ้ของจิ๊กซ่าเซลล์กูกันอุทุมอุเจ 근데 비제 잡아 딜라이 버니. 우tum 밤비 강브라. อุทุมยิบปั๊มพี่พูดแต่ครั้งไงแบบ 아도나 우세 와이 하바. ก็ได้ยังเราเฉลยกันคงนั่งยังกันใจวันก็ได้ทางที่คงมีอะไรร้องกันมึงจะที่ใช้บนสัญญาปัญญาอะไรกัน 사이 우tum 비 사이 sakla kia 거기 나온 밤. 아주 내니 강해. มันนั่งเกิดน้องคันมามันทางที่ปากของเย่ก็จะนั่นเลยถ้าสิเดี๋ยวไอ้ปิดไปเราจะ 안 나오게 도. 중년 생. นั่งหนึ่งชิงไปเนี่ยน้ำหอมเว้ย 빨리 빨리 이런 맛좀 먹어. 살 하고 하고. สลัดน้ำยำไปแล้วเราจะเข้ากันสลัดจับเงาเยอะปีนี้ได้ดิมากันโยง
강발. Mày 소리 삭디 마. em gái thì nó là liền quay đâu phải mìnhนี่video thậtไม่จะมึงฟังตัวยังไม่เห็นแล้วเนี่ยดิมีเรียลลิตี้ตัวพวกไปแล้วกูต้องไปเจอมันไปนู่นให้เลยเราไปแล้วไปไอ้คนติดเดียว 3시. ฟังทานเราละ 아이씨. อยากนกไปสู้ชากับปัญญาแบบอยากนกกันไง 이제 녹다 ngay cho sao làm tay gì? Chắc thùng đấy. Thả đấy. ก้างมันกินซักต่อกันสิ Mình đã thành sang một sạt tập ra. 이런 봐. 아주 잘. มันมีเด็กออกจานเด็ดดูนะ Thôi ông ra thì tính cái này nữa nè. Ngoài thì mà thằng chị nó chai à bằng ngắn hút đấy kia là งาน có ยุ่งใจ rồi. กว่า ngắn hút lấy được xem con được đấy. มันน่าจะงานยุ่งหรือจะว่าเรียนเร็วนี่จริงๆกินต่อน้ำอ่ะ Anh là khai phép bên này là cái gì cả sẽ แต่ làm. เดี๋ยวน้องเต่าอยู่แต่นะคงจะจริงเขาเรียเขาเป็นกำนันได้แล้วนะเขาก็พยายามเนี่ยไอ้คงจะจริง Hỏi cô chưa? ไม่รู้อ่ะว่างงานจะว่างงานอย่างนั้นไม่จ้าไปจ้าแล้วว่างงาน Anh không có nói gì cả. พยายามนุ๊กเบียดกันทุกคนบูมนี่ไหมบูมกี่จ้าเจ็บปวดตอนนี้สิ่งยำถักปันเนี่ยมันทำหูมางด้วยรวยเลย Anh gì cả? อยู่ถักปันลูกป้าน่ะค่อยเก็บลังเงาไปเฉลิมเปล่าเป็นตัวน้ำรัวกายดีนายหูมางกันนะกินเฉลิมไปกูแล้วไอ้หูมางนะครับ Sao rồi thấy ra được จ้า thì ท่านรอ không biết. ไอ้เนี่ยว่ายาเมนดาไอ้ยีลิมิตมาจานจะกี่คนมาเจอไอ้ป่านนี้ตัวนี้เดาไปยาบันนั่นแต่เวทเชสุ่มไม่แข่งกันละกัน Anh làm nói đi băm thế. Vay nói cho sao? ไอ้หน่วยมีหน่วยพัฒนาอะไรกว่าไม่มาเก็บกังงานสุพัฒนาอะไรเนี่ยไม่กี่จานเอาไปผีกันมา Không thắc cái đó. ไอ้คนอ่ะรวยนะแพ้สักSorry saktiman tao đấy. Gamak. ไอ้ก็คนน่ะหน่วยไปเจ้ก็ได้หน่วยหันจะนี่ก็จะไปว่าไปตัวว่าไปจะว่าแบบหน่วยแล้วว่าไปจะว่าแบบไอ้นั่นหน่วยไป Luôn จะ bác sĩ. กันโดน Nào เขา băm เต่า mà đi นะ hỏi rồi sao? มันคุณจะพูดได้ไรด้วยใช่น้องหน่วยไปจะว่านั่งกุ๊กเต่าเลยทันละประมาณละที่นั่นบะหมูปังเดี๋ยวฮะมีไงยาเลยนะถ้าตัวอย่างนั้นได้หมูปังคุณเล่านิสัยหน้าเดี๋ยวหายเป็นมาไงแล้วมึงจะจ้าแล้วจะวิ่งปังนะเจอเขาอยู่บ้านนี้ Nông thì luôn bớt được. Anh phải làm bớt. มากันป่วยแล้วมันจะกินอะไรลำบีจีทุกข์แบบนี้ Rồi anh nông thì luôn mang một con sao rồi hả? ห้าไปเลยมาเนี่ยมั่งอันนี้มัน Rồi xin nó bắt đầu rồi chứ. Rồi đặt thôi cho bạn. ว่าอะไรบ้าง Nó đẹp. สักซาบัดดี้พาสคลาสเนี่ยแล้วถ้าเราทูเนี่ยงั้นชิคกี้พายไหมจัดมาใจจ้ะ Thầy hết cái tầm tạo. Thầy ở quay cái thầy tao chặt. ลุงว่าจะเป็นกำลังใจนะคะ Rồi ông nó bị tấn. Lào tôi khen tao sẽ lấy ra thêm bé tuổi. ยุ่มจะจ้าบะมงดูดมาต้องจ้ากันเนี่ยลุงมันจะให้นะจ๊ะไอ้ดิลำลักนะยุ่มป่าละเดี๋ยวแต่ที่ตรงของคนไอ้ไงโอ้ตัวที่ตั้งตรงแล้วไงที่โกงเงาสีเท่าไหร่เนาะ Chắc để lúc không bao giờ rồi chắc không anh thế. ลุงมันดูจะตักกันให้นานด้วยเหรอเนี่ย Ồ. อยากใส่กุ้ยก็กุ้ยเลยอย่างมันสุดยอดเลยนะ Rồi sẽ đi hành là đi cô dọa. ทำไมก็ต้องให้เขาดู Hai là hay hấu cái tầm. อันที่ให้น้อยชายอูกันแล้วยังเหมือนอู Anh แล้ว đi ก็ của chí ở đâu lấy. U là cái đi. ไอ้กูมึกเลยกันแล้ว Đi là cái đi cảnh. Anh là chắc ngày thì mày làm việc hành vì là cân. ทราบปุ๊บเต็มได้บุตรท่านเดี๋ยวดูมันมีในใจยังไงเด็กอะใช่ไหมเนี่ยยิงอะไรดีกว่าถ้าบอกมาตัวบุตรมีมันเนี่ยได้ตัวของครั้งเดียวบุตรจะมาไหนบ้างมีใจยังไงไงได้ไหมอ่ะที่ตั้งมวยกี่ทำมวยกี่ตรงงานอ่ะขนาดทำมีก็ทำพวนที่นั่นมันตัวเพราะที่นั่นก็นานฉายก็ฉาย Tao biết tao rửa sân. บ้านในชายดีกว่าชายมันจะชายเด้อ Sắc. Mình xin nó bấy năm rồi. เป็นใบให้เราไปรอฮะมันฉลาดจะไปรอมันสาฉลาดได้ยาก
ꯍꯣꯏ ꯀꯣꯜꯀꯇꯥ ꯑꯣꯛꯀ ꯃꯅꯤꯄꯨꯔꯒꯤ ꯑꯣꯛꯀꯁꯦ ꯑꯗꯨꯝ ꯈꯦꯠꯅꯩꯀꯣ ꯑꯩꯗꯤ ꯁꯤꯅ ꯍꯥꯎꯕꯩꯅꯤ ꯁꯤꯅ ꯍꯥꯎꯕ꯭ꯔꯥ ꯑꯥꯒꯤꯗꯤ ꯃꯇꯨ ꯌꯥꯝ ꯌꯥꯎꯏꯅ ꯇꯨꯈꯣꯡꯒ ꯌꯥꯝ ꯆꯥꯎꯋꯦꯕ ꯌꯥꯎꯗꯕꯁꯨ ꯌꯥꯎꯕꯅꯤ ꯇꯨꯈꯣꯡꯒꯩꯗꯤ ꯌꯥꯎꯗꯕꯁꯨ ꯌꯥꯎꯋꯦ ꯇꯨꯈꯣꯡ ꯌꯥꯝ ꯆꯥꯎꯔꯒ ꯑꯃꯨꯛ ꯃꯌꯥꯝ ꯃꯊꯛꯇ ꯈꯦꯠꯄꯗ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯈꯔ ꯈꯦꯠꯄ ꯑꯃ ꯌꯥꯎꯋꯦꯕ ꯑꯁ ꯆꯥꯔꯤꯉꯩꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯤꯡꯕꯅꯦ ꯑꯩ ꯈꯔ ꯊꯛꯀꯦ ꯑꯣꯛ ꯊꯣꯡꯉ ꯂꯣꯏꯔꯒ ꯀꯃꯥꯏꯅ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏ ꯈꯪꯉꯦꯕ ꯁꯤ ꯊꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯊꯛꯂꯛꯇꯣꯏ ꯑꯣꯛꯁꯤ ꯐꯕ ꯅꯠꯇꯦ ꯃꯌꯥꯡꯅ ꯁꯥꯕꯁꯨ ꯎꯔꯗꯤ ꯊꯛꯅꯤꯡꯗꯦ ꯑꯩꯗꯤ ꯌꯥꯝ ꯈꯟꯖꯜꯂꯦ ꯌꯥꯝ ꯈꯟꯖꯤꯜꯂꯦ ꯆꯥꯔꯝꯗꯥꯏꯗ ꯃꯣꯃꯣ ꯆꯥꯔꯝꯗꯥꯏꯗꯁꯨ ꯑꯁ ꯃꯣꯏ ꯑꯩꯁꯦ ꯏꯈꯨꯠꯅ ꯁꯦꯝꯕ ꯅꯠꯇ ꯃꯤꯅ ꯆꯥꯒꯗꯕ ꯄꯣꯠꯁꯤꯕꯨ ꯆꯤꯛꯀꯟꯒꯥꯁꯦ ꯆꯥꯝꯕ ꯀꯛꯊꯠꯂꯅ ꯉꯁꯥꯏ ꯀꯛꯍꯧꯋꯦꯕ ꯆꯥꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯜꯂꯛꯑꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯜꯂꯨ ꯑꯩꯒꯨꯝꯕ ꯃꯤ ꯈꯔ ꯂꯩꯔꯦ ꯁꯤꯠꯂꯣꯏꯕ ꯍꯣꯏ ꯃꯥ ꯁꯨꯃꯥꯏꯅ ꯅꯣꯡꯃꯥꯏꯗ ꯆꯥꯔꯗꯤ ꯆꯥꯔ ꯀꯥꯏꯗꯦꯀꯣ ꯊꯥ ꯑꯃ ꯆꯥꯕꯗ ꯏꯁꯇ꯭ꯔꯤꯠ ꯐꯨꯗꯅꯕꯨ ꯐꯖꯅ ꯑꯗꯨꯝ ꯍꯦꯟꯒꯠꯅꯤ ꯊꯥ ꯑꯃ ꯆꯥꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯈꯔ ꯅꯥꯜꯂꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯁꯦꯝꯕꯤꯕꯁꯦ ꯏꯁꯇ꯭ꯔꯤꯠ ꯐꯨꯗ ꯇꯧꯔꯁꯨꯀꯣ ꯁ꯭ꯋꯥꯏꯒꯤ ꯀꯣꯜꯀꯇꯥꯁꯤꯗꯗꯤ ꯅꯥꯟꯗꯦ ꯃꯣꯠꯂꯦ ꯍꯦꯟꯒꯠꯅꯤꯡꯗꯦ ꯀꯦꯖꯤ ꯑꯃ ꯑꯅꯤꯃꯨꯛꯇꯪ ꯍꯦꯟꯒꯠꯅꯤꯡꯉꯦ ꯅꯪ ꯍꯧꯖꯤꯛ ꯀꯌꯥ ꯑꯗꯨꯒ ꯑꯩ 57 ꯂꯩ ꯑꯗꯣ ꯅꯥꯏꯠ ꯇꯧꯔꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯑꯣꯜꯂꯦ ꯀꯥꯏꯅ 57 exact 57 ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯕꯤ ꯆꯠꯂꯦꯕ ꯉꯁꯥꯏꯗꯣꯀꯣ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝꯀꯣ ꯃꯊꯪꯗꯗꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯣꯏꯕꯨ ꯆꯠꯂꯒ ꯀꯣꯏꯔꯨꯕ ꯁꯣꯞꯄꯤꯡꯒꯨꯝꯕ ꯇꯧꯕ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯄꯣꯠ ꯌꯥꯝ ꯃꯔꯛ ꯃꯔꯛꯇ ꯊꯥꯒꯠꯆꯕꯅꯦ ꯇꯣꯏꯅꯁꯨ ꯊꯥꯒꯠꯆꯗꯦ ꯉꯝꯃꯗꯤ ꯅꯨꯡꯇꯤꯒꯤ ꯄꯣꯠ ꯊꯥꯒꯠꯀꯦ ꯈꯟꯕꯅꯦ ꯉꯝꯗꯕꯒꯤꯅꯤ ꯅꯨꯡꯇꯤ ꯂꯧꯕꯁꯦ ꯋꯥꯕꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯍꯥꯏꯗꯤ ꯍꯣꯏ ꯃꯤ ꯈꯔ ꯉꯝꯕ ꯃꯤꯗꯗꯤ ꯑꯗꯨꯝ ꯉꯝꯈꯤꯅꯤꯀꯣ ꯍꯣꯏ ꯋꯥꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥꯅ ꯇꯧꯔꯅꯤ ꯍꯜꯂꯛꯑꯅꯤ ꯑꯗꯩꯗꯤ ꯐꯃꯨꯡꯗ ꯀꯩꯅꯣꯝ ꯆꯥꯔ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯉꯝꯃꯔꯣꯏ ꯉꯁꯤꯒꯤ ꯆꯝꯄ꯭ꯔꯥ ꯑꯝꯇ ꯆꯥꯒꯦ ꯊꯨꯝꯁꯤꯃꯒ ꯇꯧꯔꯒ ꯆꯨꯞꯄ ꯆꯨꯞꯄ ꯑꯩꯗꯤ ꯆꯝꯄ꯭ꯔꯥꯁꯦ ꯆꯨꯞꯄ ꯍꯩꯅꯗꯦ ꯀꯣꯛ ꯁꯥꯏ ꯉꯝꯗ꯭ꯔꯕꯅ ꯉꯝꯗꯦ ꯉꯝꯃꯔꯣꯏ ꯁꯣꯏꯔ ꯊꯝꯕꯒꯤ ꯈꯥꯏꯅ ꯆꯥꯁꯜꯂꯣ ꯍꯩꯁꯤ ꯃꯅꯥ ꯆꯥꯔꯒ 이번에 라지나 까이 우리로 ꯁꯥꯏꯗ ꯂꯥꯒ ꯐꯪꯗꯦꯀꯣ 라가 ꯐꯪꯗꯦ ꯂꯥ ꯂꯩꯗꯣꯏꯅꯦ ꯃꯄꯨꯡ ꯈꯪꯗꯕꯤꯅꯤ ꯍꯦꯛ ꯂꯩꯁꯦ ꯁꯤꯗ ꯍꯦꯛꯄꯩꯗꯣ ꯍꯥꯞꯄꯝꯃꯗꯤ ꯅꯪ ꯉꯁꯥꯏ ꯅꯝꯃꯝꯃꯗꯤ ꯑꯩ ꯈꯤꯇꯪꯗꯤ ꯅꯪ ꯆꯠꯄꯩ ꯅꯝꯗꯦ ꯅꯝꯕꯅꯤ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯁꯥꯏꯗ ꯊꯣꯛꯍꯜꯂꯝꯕꯤꯗꯣ ꯁꯤꯗ ꯅꯥꯀꯟꯗ ꯈꯥꯔꯛꯀꯨꯝꯗꯧ ꯍꯥꯎꯋꯦ ꯃꯊꯪꯗꯤ ꯀꯣꯜꯀꯇꯥꯒꯤ ꯊꯔꯣꯏ ꯆꯥꯖꯔꯛꯇꯦ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦ ꯆꯦꯟ ꯍꯥꯏꯔꯣ 이거 야야 ꯍꯥꯎꯋꯦ ꯌꯥꯝꯅ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯍꯣꯡꯉꯒ ꯍꯥꯎꯕꯅꯦ ꯑꯗꯨꯗ ꯑꯃ ꯂꯩꯔꯤꯌꯦ ꯑꯁꯤꯁꯤꯃꯒ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯀꯨꯏꯃꯟꯈꯔꯦ ꯂꯣꯏꯁꯜꯂꯒꯦ ꯁꯤꯗ ꯕꯥꯏ ꯕꯥꯏ ꯃꯔꯨꯁꯦ ꯈꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯊꯪꯗꯤ ꯊꯔꯣꯏꯒꯤ ꯌꯦꯟꯁꯥꯡ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯊꯔꯣꯏ ꯉꯥꯏꯕꯗ ꯆꯍꯤ ꯑꯃ ꯆꯪꯉꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯈꯨꯜꯂꯨꯗꯧ ꯅꯠꯇꯦꯕꯀꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯊꯪꯗꯤ ꯁꯣꯞꯄꯤꯡ ꯃꯣꯜꯒ ꯃꯌꯥꯝ ꯆꯠꯂꯛꯈꯤꯗꯣꯔꯤꯕꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯄꯨꯖꯥ ꯅꯛꯑꯕꯅꯤꯅ ꯌꯥꯝꯅ ꯍꯨꯔꯥꯟꯕꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯑꯃꯅꯤ ꯄꯨꯖꯥꯗ ꯐꯖꯅ ꯅꯝꯁꯦ ꯄꯨꯖꯥꯗꯩ ꯅꯝꯃꯛꯀꯦ ꯑꯗꯩꯗꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯈꯔ ꯂꯤꯠꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯐꯣꯡꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯄꯨꯖꯥ ꯌꯧꯔꯛꯑꯕꯅꯤ나 ꯉꯁꯥꯏꯅꯦ ꯆꯤꯟꯕ ꯃꯇꯝꯗꯅꯦ ꯂꯥꯛꯈꯤꯗꯣꯏꯅꯦ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯃꯤ ꯐꯣꯟꯒꯨꯝꯕ ꯃꯈꯜ ꯃꯈꯜꯅꯤꯗꯅ ꯂꯤꯛꯀꯨꯝꯕ ꯁꯤꯒꯅꯣ ꯌꯥꯝ ꯐꯠꯇꯦ ꯀꯣꯜꯀꯇꯥꯗꯤ ꯃꯤꯗꯤ ꯌꯥꯝ ꯐꯠꯇꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯊꯦꯡꯅꯔꯨꯗꯕꯩꯅꯦꯕ ꯑꯁ ꯌꯥꯝ ꯆꯥꯔꯦ ꯈꯤꯇ ꯅꯪꯗꯤ ꯃꯥꯏ ꯐꯣꯟꯒꯥꯗꯣ ꯍꯨꯔꯥꯟꯕꯤꯈ꯭ꯔꯕꯅꯦ ꯕꯦꯒꯁꯨ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯂꯣꯏ ꯍꯨꯔꯥꯟꯕꯤꯔꯕ ꯃꯤꯅꯦ ꯁꯤꯗ ꯍꯔꯥꯎꯅ ꯂꯩꯖꯔꯤꯁꯦ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯕꯅꯤ ꯀꯃꯥꯏꯅ ꯋꯥꯁꯤꯕꯨ ꯉꯥꯡꯉꯗꯤ ꯃꯔꯤ ꯍꯦꯛꯇ ꯁꯝꯊꯅꯤꯡꯕ 이반이지 싹디 널 더 거. 인상 갖다는 인상제. ꯂꯣꯏꯔꯦ ꯁꯂꯥꯠꯁꯨ ꯂꯣꯏꯔꯦ ꯑꯗꯩꯗꯤ 이런바스 뭐 기타 사야도 이상바 양 감지 뭐. ꯆꯥꯛꯇꯤ ꯂꯣꯏꯔꯦꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟꯖꯥꯡ ꯈꯔ ꯄꯤꯁ ꯈꯔ ꯈꯛꯇꯅ ꯂꯦꯝꯃꯤꯁꯦ ꯌꯥꯝ 시수 ꯌꯥꯝ ꯅꯠꯇꯤꯌꯦ. ꯄꯤꯁ ꯑꯃ ꯑꯍꯨꯝ ꯃꯔꯤ ꯈꯛꯇꯅꯤꯗ. ꯌꯥꯝ ꯂꯦꯝꯕ ꯅꯠꯇꯦ. ꯀꯦꯖꯤ ꯐꯥꯒꯗꯕꯅꯦ ꯈꯪꯕ꯭ꯔꯥ ꯒ꯭ꯔꯥꯝ ꯈꯤꯇꯪꯅꯦ ꯋꯥꯠꯂꯤꯁꯦ 800. ꯒ꯭ꯔꯥꯝ 200 ꯈꯛꯇꯅꯦꯕ ꯋꯥꯠꯂꯤꯁꯦ
ꯑꯗꯣ ꯊꯣꯡꯈꯤꯕꯗ ꯉꯁꯤ ꯍꯥꯏꯗꯤ ꯀꯤꯁꯨ ꯀꯤꯖꯩꯗꯅ ꯃꯨꯟꯗ꯭ꯔꯗꯤꯅꯁꯨ ꯀꯤꯖꯩ ꯃꯨꯟꯗꯅ ꯆꯥꯔꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯑꯣꯛꯁꯤ ꯀꯥꯏ ꯌꯣꯛꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯐꯖꯅꯁꯨ ꯀꯥꯝꯊꯠꯄ ꯌꯥꯔꯦ ꯀꯨꯀꯔ 10-20 ꯀꯥꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯌꯥꯝꯅ ꯆꯥ ꯉꯝꯗꯦ ꯊꯥꯎꯁꯨ ꯌꯥꯝ ꯑꯗꯨꯝ ꯊꯣꯛꯑꯦ ꯃꯌꯥꯝꯗꯤ ꯆꯥꯏꯗ ꯍꯥꯏꯔꯨꯔꯒ ꯆꯥꯔꯦ ꯑꯁꯤꯗꯤ ꯄꯤꯁ ꯈꯤꯇꯪꯅꯦ ꯀꯦꯖꯤ ꯑꯃ ꯀꯅꯥꯅ ꯆꯥꯃꯟꯈꯔꯦ ꯃꯊꯪꯗꯤꯅꯦ ꯉꯝꯒꯗꯕ ꯆꯥꯡꯁꯦ ꯍꯥꯞꯄꯁꯤ ꯅꯥꯟꯅ ꯆꯥꯔꯛꯀꯦꯁꯦ ꯃꯥꯏ ꯅꯥꯟꯅꯅꯕꯀꯣ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯁꯨꯝ ꯐꯖꯔꯝꯃꯔꯣꯏ ꯃꯤꯅ ꯍꯥꯏꯗꯤ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯂꯦꯞꯍꯟꯕꯁꯦ ꯀꯥꯏꯅꯀꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯃꯊꯪꯗ ꯇꯧꯖꯔꯔꯣꯏꯒꯦꯀꯣ ꯁꯣꯔꯤ ꯁꯛꯇꯤꯃꯥ ꯉꯥꯛꯄꯤꯔꯦ ꯃꯥ ꯉꯥꯛꯄꯤꯔꯦ ꯌꯥꯔꯦ ꯑꯇꯣꯞꯄ ꯉꯥꯛꯇꯕ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯕ ꯃꯁꯦꯟ ꯉꯥꯛꯅꯔꯦ ꯕꯥꯏ ꯕꯥꯏ ꯇꯥꯇꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯂꯣꯏꯅ ꯁꯨꯔꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯟꯖꯔꯒꯦꯀꯣ ꯕꯥꯏ ꯕꯥꯏ